Central Bureau of Investigation (CBI) na thawoina senja thumjagi mayokta chatharakpa aranba thabak chathapasing hakthengna fananaba thakpa lang amada thuduna National Highways and Infrastructure Development Corporation Limited NSIDCL Guwahati gi Executive Director amasung Corporation asigi Regional Officer su oiriba Meitei macha amana lanai mioi amadagi lupa lakh tara gi wanom sel lawringai da hakthengna fare haina agency gi pau amana report thorokli pau sin hai lupa lakh tara gi yamlaba senfambu wanom sel oina lanai mioi amadagi lawringai da CBI gi team amana hakthengna fakiba NSIDCL gi Guwahati gi Executive Director amasung Regional Officer adugi maming Maisnam Riten Kumar Kawi hari mahana lanai mioi asidagi senfam asi wanom sel oina lawragani hai bi pau mangjongna CBI na fangbadagi ngarang investigation agency asina thakpa langda thuduna mahana senfam asi lawringai da hakthengna fabani haidi thaudo asigi matangda CBI gi maikai digi official oiba cherol ama thorakre cherol asigi matungina mahakna NSIDCL gi makhada National Highway 37 paring gi Assam manungda leiriba highway asigi demo amasung Moran bypass loisilakpa phawbagi marakta 4 lane gi project amagi thabak sokibagi mari leinana private company amagi maikai da leptuna completion certificate issue taunganaba amasung highway project amagi matam extension taunabagi damak yamnaba senfam asi lanai mioi adudagi lawrambani hairi private company adu NSIDCL na Assam manungda paikhatpa lambi semgot sagatpage mari leinaba atopa contract work singdasu chenaba company ni hairi officer asina private company asida makoina suriba thabaki extension of time EOT bu makhoi gi michangda pinanaba amasung project asigi completion certificate pinabagi damak senfam asi demand torambani hairi thaudo asiga mari leinana NSIDCL gi Executive Director amasung Regional Officer oiriba Meitei macha asi khaktana tana CBI na thakpa langda thurabala na mioi amasu fagat ki aduga MS Mohanlan John Kauba Kolkata da leiba farm ama gi mihut oiriba Binod Kumar Join Kauba atopa mioi amasu senja thumjagi thaba asida chenabagi maralda CBI na fagali haidi agency asina officer si phagatpaga panthadana leiba asigi tongan mafam da leiba ma ki officer red amasung mayum singda paksana thi humbagi thabak chatheki thaba asida CBI na ma ki mayum dagi sel oina lupa crore 2.62 fagatpangam kibani hairi CBI na thaudo asiga mari leinana chathekiba preliminary investigation da Meitei macha officer sina amasung mahaki imungi mioi singna 9 landed properties sing yauna leiba asigi tongan ba mafam singda apartment kun makhoi gi mingda leiramle haibasu khangli aduga mahaki mamingda leiba mamal tanglaba gari singi che changsu phangbagal doina sis tawre hairi ngarang CBI na hakthengna fakiba NSIDCL gi officer asigi mamingda immovable amasung movable property kayam leiribagi haibadu chapchana khangdoknaba verification chathaba hore aduga mahak amasung mangonda sel pirambadagi farba mioi adu ngasi Guwahati da leiba CBI gi Designated Special Court amada puthokre hairi restaurant ama mai chawla kre ngasi nungthil pung mari makhairom tarakpada thangmai bangi thau ground da mayoknaba maisnam leikai da leiba Milo restaurant kauba restaurant ama khangudana mai chawla kre thaudo asigi pau phongbadagi fair service ki sub officer CS Rishikant na luching matimna mai muthatuna kannaba khusukulai sing pudana laklaga mai adu muthatuna kan bangam kre hairi thaudo asi department asigi director L Nabachandra masamakna su laktuna yingsin ki restaurant asi nagamapal kangjabi lekta gi RK Javier kauba mioi amagini hairi Churachandpur district relief camp Marifuga Mathoida IDP lising taraga mangagi mathakta changjafam lawri May 3, 2023 dagi Churachandpur ga Bishnupur district ka taina bada leiba Torbung Bangla dagi hawrakiba Manipur gi tamthiraba lanasigi waroisin hawjik fawbada state amasung union lengana purakta badagi ngasi fawbada Churachandpur district khakta da relief camp Marifuga Mathoi leibagal loinana camp sing asida IDP lising tara mangaga chahumga yangkhiga mapan rom leiri haina district information officer Churachandpur na ngasi thorakpa cherol amana phongdorakli District asigi masing amlaba relief camp ta changjafam lawrakliba IDP sing asigi damal Churachandpur district administration ngasi tuibongda leiba sub Bafna Mandafta thoram ama pangthoktuna IDP angang singi sana khotnabagi polam sing yauna chana thaknaba polam sing yenthokre hari thoram asi samagra sikha Manipur na Churachandpur gi Zonal Education Office dedi oga khusam naduna pangthokpani sana khotnabagi polam sing asi relief camp kun henbada yenthoktuna volleyball ani deputy football ani carom set ani na chingba fanganki aduga ngarang su district asigi deputy commissioner Darul Kumar na saruk gaduna pangthoke ba thoram asida cheng bag 25 ga yangkhai ga taruk hawai bag 100 ga manga acha thau box 109 hawai mangal ahing ba bag 69 tilau bag 92 su yenthoki haidi Tuji manga fare nongmai amasung mobile phone sing fangle police control room na ngasi thorak pacherol amada ngasi security force na MD Imran Khan Elias lengak pa kun kauba kairang chingya awang lekai degi KCP PWG gi kedar ama mayum degi fare hairi loinena security force na ngasi week of tagi laiton jam lucky kuntragani thoi amasung soraisam athoi ni fugani thoi kauba pripa ki kedar ani ngarian chingi chingkhong degi fare makhoi ani degi mobile phone ani recover tawre hairi amaromda ngarang police na pambai na luchingba UNLF ki kedar ani habom marak lorembom lekai degi fare hairi faraba singdi
Ngaran Saina Mamang Lekaidagi Laisangthem Singajit Kunganithoi amasung Thinungai Meitei Lekaidagi Sorok Khaibam Dayananda Elias Nganba Kunganipani Makhoi anigi Magazine ga konaba 9mm pistol ama mobile phone ani amasung Aadhaar card yauramba wallet ama recover tawre hari Kangpokpidagi mioi ahum brown sugar kilo 10 ronga konana fare Police control room na ngasi numidang thorakpa cherol amada ngarang Kangpokpi PS na konba mafam amada leiba Alex Farm haina khangnaba area dagi mioi ahum brown sugar kilometer 9.8 ka konana fare hari brown sugar sing asiga konana faraba singdi Bainai Chong Lungdim Thongkhopau Lungdim amasung Thangminlun Haukif Kawi hari Bainai Chong amasung Thongkhopau na Kangpokpi district ki saitu Gamfajel dagi Sumnom village dagina aduga Thangminlun Haukif na cycle subdivision giti Thangkang village dagini hari yamnaba brown sugar sing asi makhoi ahum na sapon kef chani ga kunmanga da hablaga thamlambani hari makhoi dagi Maruti Alto car ama diesel auto ama amasung mobile phone mari su recover tawre hari thogdo sige matang da pau che sina phangba pau gi likuna mana haibada operation asi Kangpokpi gi SP Avinav ki miyeng makhada combined team na chathakibani hari team asi Kangpokpi district police ki additional SP LO Kangpokpi Sapar Maina gi SDPO amasung Kangpokpi PS ki OC na luching kibani combined team asi na 16 AR amasung 112 CRPF ki personal singsu yawki combined force asi na ngarang nungthil pung amarom tarakpadagi chathakiba operation manungda yamnaba drug sing asi maipang na phagalakpa ngamkibani hairi asa worker ama na khong na kilometer kungani pan chalag angang sing polio pithakre Tamenglong district ki manung chana Nenlong Atang Khulenda masagi chahi yangkhairom surabi asa worker amana kilometer kungani pan makhongna chalaga angang singda polio pithakre Tamenglong district ki Tamai primary health center da asa worker oribi Maiden Liu Niumai na masagi khul oriba Nenlongung Atang Khulenda leiba angang taraga taret pu polio mapung fana pithak taba yade haiduna kilometer kungani pan khongna chalaga polio mapung fana pithak khibani haidi pausin high intensify plus polio immunization IPPI campaign ki saruk amoina state lenga asina handak hodokhiba state wide polio immunization draft ta new maina lokhiba thodang asi manipur gi governor yauna mai ke kya dagi thaganarakli thodo aduga mari leinena new maina hai Tamenglong district ki Tamai subdivision gi manung chana lariba khulasi da lambi thongi phibam ka hena fataba asina ma ki amasung khulasi gi miyam gi thabakta ka hena wa piri PMGSY gi makhada Tamai headquarter gi Atang Khunau fawbi lambi semduna lei adubu Atang Khunau dagi Atang Khulen yauba kilometer 8 gi lambi asidi ngasi fawba sembidana leiri mahana mahaki khul tamna chana bahonabada umang wamang fawraga chatpada nachana tural macha manga lalaga chali masina nongju thagi matamda hena awaba oheli haiki Mang hai asa worker na community health volunteer ama oina leiriba khunja sing amasung healthcare system gi marakta leiriba ahoba du melibani maki khungang asida matik chaba healthcare service leitabana maram oiraga mahang angamba thakta honnaraga mafam asida ana layeng yohonna bahonabani Masida natana matam gi oiba health education piduna sanitation nutrition gi matangda khunja singna khangali loinana kudaki oiba achama laina kaya gi layeng su chathaduna lakli haiki mangna honnakiba duna khul aduda leiriba chahi ahum dagi manga dagi na tara fawbada leiba angang taraga tareta oral polio pithakpa ngamki hari Samudragi irol nungdagi island ama tholakpadagi pumna makham thengna ngaknakhrei Samudragi irol nungdagi anawba amukta ukidriba island ama tholakpadagi scientist sing pungangwaknakre haidi report asagi matungina scientist singna thawdo asagi matangda yamna kupna thijilubada asiguma makhalgi island asi samudragi irol nungda leiba maigi ching pokhairakpadagi tholakpa lava sing aduna maram oiraga samudragi irol nunggi wangkhalaktuna island amagi saklon lawrakhibani asigumna Samudradagi tholakpa island sing asigi mapunsi sangde Samudragi irol nungda dumak chahi kharagi manungda lupki asigumba thawdo asi puwari hangatna yenglubada chahi lising ahumdagi manga gi marakta amu hek thoi hairi Samudragi imaida khangawdana tholakpa island sing asi chahi khara adumak leiba maramna island sing asida uchek pairaklaga leirakpa maramna chahi kharagi matungda upambi amadi napi na chingba pambi macha macha sing aduma haurai adubu asiguma island asigi mapunsi chahi khara khak oigali hairi 1977 da nupa amana girlfriend Hatnaba Hotnaramle maralda chahi 49 gi matung phakre angakpa maipakpa amada Mumbai gi Kolaba police na 1977 da mi Hatnaba Hotnaba case amaga mari leinana angakpa ama oina chahi 49 chenduna leirakhiba nupa ama fare masagi chahi 64 ga mathoi suraba Chandrasekhar Madhukar Kalekar kauba accused adu Ragnigiri district ki Dapoli da leiba imung amadagi fakhi mahak hariba crime adu tawba matamda masagi chahi kulga humdoi sukre police ki matung ina Kalekar na mahaki girlfriend adu wakhal chumdre haina changnarak khibagi matung Kolaba da mahak pu suri amana hatkhi matam adu da mahak fakhi amasung bel da thadoki adubu mahak amuhanna court ta halakhidre mahak bel piraba matung da court proceedings yawa lepkhre chahi kya magi mathakta warrant ke amrum thokre amasung maduna maram oiduna mahak proclaim
offender ama oina lauthokre haina Kolaba police tagi senior officer amana haiki mahakpo ikhoina chahi decade kaya fanaba thiraki Lalbagh gi Haji Kasam Chaul da leiba Kalekarna Chaul adu nahongna sengbalakibagi matung mafam hongkibadagi magi likhun mangki Tha taruki mamangda Kolala police na case ama amuk handoki amasung nauna thiba hawraki officer singna maki ikon konba leifam aduda chatlubana nauna sema building ama thengnaki makoina Mumbai gi tongan ba mafam kaya thirakre border list ki check tawrakre public records faktuna yengsinkre adubu maki maming thengnakidre aikoina maki khongul liba ngamlakidre maram aduna aikoina case records sing amasung transport department database check tawba hawraki maduda aikoina lambi da gari yangna thawbagi thawdo amada mioi ama sokpagi damak Dapoli police station da maki mayokta register tawba 2015 gi criminal case ama thengnaki Dapoli case aduda yariba address aduda Kalekar hojik fawbat leiribra haibadu arepa khangdrabasu police team amana hawkibaning tawkabagi numidang athengbada mafam aduda chatki amasung angakpo oina mafam aduda mark fangki chahi nifuga nipan gi matungda maki Thongjil da police ubada mahak khangprek khangki mahak masamaksu case adugi maramda kawkhrabani haina officer aduna haiki crime adugi matamda Kalekar chahi kunguhumdoi khakta ngariba naha amani hojik humfudaraga mathoi shure maki sakfam sathina ole ekhoi record leriba chahi decade kaya liraba photograph sing da yumfam oiraga maki masak lekpa ngamdre adubu wahang chathabada mahakna crime adu masana phongdoklaki haina police na haiki Mark judicial custody Indonesia the oil tanker ama Meitei Fakhre Meeoi tara Sikhre tara ganipana Sokhre Indonesia gi Riau Island province ta samjin sajinbagi thabak jothariba oil tanker ama khangawduna mei chaklakpadagi Meeoi tara Sikhre tara ganipana so panangkre hari Jakarta Glove na phongdorakpa report amagi matungina oil tanker adu Batam city da leiba MT Federal Second samjin sajinbagi thabak jotharingai da khangawduna mei chaklakibani hari Savior city ama oriba Batam asi samudragi lambel da Singapore dagi kilometer kullom lapna leiba mafamni hari Fire amasung rescue team yauna police na mafam aduda changsin kibaga loinana khudong thirabasing adubu kanbagi thabak chathakhibaga loinana achakpo mai adu muthatki habri local police chief SF Saifuddin na mai adu kamatau karamna chaklakibano haibigi matangda thijinbagi thabak chathabri amadi mai chakraba jahas ki mapu khangbangamdri laibak thirabasing adu ASL Savior ki employee singni soklabasing adu Batamda laiba multiple hospital da layingnaba pukre ASL Savior ase region adugi khwaidagi chawba safe building amasung repair company singi manungda ama oiribani